Kuki singna hayeng Delhi da khongjang changsingadouri. Kuki zo Women Forum Delhi amasung NCR na sinduna hayeng March amada Kuki zo community ki separate administration demand tawduna Delhi ki jantar mantar da khongjang changsingani hairi. Kuki zo Women Forum Dance and NRC na thadorpa cherol amada minority Kuki zo tribal singi oina Indian Constitution ki makada legislature yauba union territory ama atuba matamda sengadabani haina center da demand tawbaga loinana Arambai Tenggol gi illegal charter of demand da manipur gi governor na ayaba pikiba yaningde state army amadi police station dagi lut tawkiba automatic weapon lising taruk henbana Kuki zo singi mathakta chathakiba attack ta mari lainaba casing CBI amasung NIA na lokotpa ngamdaba yaningde David Thekpu hatpada chenaba Kumbi MLA ki PRO Moirangthem Romesh amasung Chanasam Premchandra CBI NIA na fagadabani haiba demand tawduna khongjang asi changsingani hairi. Sympathy fangnaba Arambai Tenggol na khulai kara surrender tawsinabani Kuki Zolup Singh. Manipur gi governor ga unaraba madung Arambai Tenggol na khulai kara surrender tawkiba adu sympathy fangnabani haina Kuki Zo organization singna maral sirakli Kuki Zo organization sing maruina Indigenous Tribal Leader Forum ITLF amasung Committee on Tribal Unity Kotuna Arambai Tenggol na nongmai sahum rom surrender tawkiba adu public image fangnaba amadi lenga ki sympathy fangnaba tawsinaba thorang amani haina maral sirakli ITLF amasung kotu ani na puna thadorpa cherol aman hai Imphal Valley dagi nongmai lising taruk rom lut tawkibagi manungda Arambai Tenggol na sumnatagi nongmai chanhi ga nipu taruk surrender tawkiba se apunba lut tawkiba nongmai masing is chada manga rom dani maramachina makoina surrender tawriba adu sympathy amadi legitimacy fangnaba thorang amani Manipur gi governor unaraba matung surrender tawrakpa asina makoi gi asengba motivation adu mayek sengna takli hairi. Kuki Zo community ki miyoi chani ke kuntra hena hat kiba adugi tekchak Arambai Tenggol na pugadabani haina maral sibaga loinana Kuki Zo ki oiba separate administration ama lehangadabani haina su demand tawri governor Ajay Kumar Bhala na khulai surrender tawnaba numit 8 ni matam thakiba adugi aroiba numit Arambai Tenggol na ngarang ahanba Manipur Rifle Battalion na nongmai chani ka nipu taruk surrender tawkibani governor Ajay Kumar Bhala na thasigi kunda cherol ama thoktuna numit 8 ni gi manungda lut tawkiba nongmai sing surrender tawraknaba matam thakibani hairiba matam asigi manungda surrender tawraktraba aduga security force na operation chathaba matamda thengnaba yaurabadi makoi gi mathakta logi oiba akanba thabak lokhatkani haina phongdokibani 18 na nat kanbagi mifam ngasi kanglada pangthokre Maitai Lining Nat Amadi Chana Lonchat Yokhanabagi Wakalonda Thamagi Manungda Noma Panba Numit Kudingi Arambai Tenggol na pangtokuna Lakba Inat Kanbagi Mifam Ngasi Lamtagi Noma Panba Numit Asidasu Kanglada Pangtokre Ngasi Ayupung Mapalom Tarakpa Matamda Arambai Tenggol gi member amadi volunteer sing laktuna Thawni Thoram Pangtokuna Nat Kanbagi Mifam Hoki Thoram aduda Inat Lining Chana Kanglon Fides Takta Yauna Igi Palngak Pagi Matangda Wa Tanaki Noma Panba Numin ase Arambai Tenggol kaktagi natana lamdamasigi salaida kudingmangna saruk yabiduna isagi na chana lonchat yokhanaba honaminarasi haina Arambai Tenggol unit 36 ki lusingba Romeo Songthamna phongdoragli Amit Shah na hayeng Manipur ki security ki phibam yengsinlagani Manipur ki hauji oiriba security ki phibam Union Home Minister Amit Shah na yengsinlagani hairi Manipur ki hauji oiriba security ki phibam asigi matangda Union Home Minister Amit Shah na mari lainaba official singaloinana review meeting pangthokani hairiba mifam aduda Manipur ki governor Ajay Kumar Bhala Manipur lenga ki makok tongba official sing amadi paramilitary force sing charuk yagani hairi asigumba makhalgi mifam pangthokadoriba asi Manipur da president rule lakraba matungda ahanba oina pangthokadobani amaromda mifam asi yauruna Manipur ki governor Ajay Kumar Bhala Delhi gi damak Imphal thadokre hairi Panba yabadi army singdagi lut tawkiba kolai amadi logi wangmada painariba kolai sing surrender tawbagi aroiba matam ngarang loikraba matung ngasi governor na makhatana March 3 ki nungtil pung 3 fawba kolai sing surrender tawranaba matam amu hana sangdokibani Manipur da santi hanjil halaknaba Arambai Tenggol ki khongthang DMCC na taramna oklak Manipur da santi lakbaga loinana mausagi punsida hanjil halaknabi damak Arambai Tenggol na kulai thadoknaba lawragliba firepu delimited coordinating committee na taramna oklakli DMCC na thadorpa cherol aman hai Manipur da mausagi punsida hanjil hanba haiba midai community ki apamba wafam thabakta onthokani haina
Governor Ajay Kumar Bhalana thajaba piraklaba matung Manipur Santi puraknabagi pandamda Arambai Tenggol ngarang Governor Nongmai Singh Arambai Tenggol sing laktuna kuchinakiba adu committee asina taramna ui ningsingba thoktraba matamdagi yellow furup kayana nungsichana na punna laiminaragliba Manipur bu Kuki separatist group singna thugainaba honarakpadagi maruoina Manipur violence asigi hauraknabagi maram oikibani kumja lesingani kulhumdoigi me ahumdagi hauduna Kuki militant singna Kuki na namna taba district singda Kundariba mitagi khul singda lan chathabaga loinana yumkai kya maithaki irang haurakiba numin asimaktada Torbong Churchanpur Ikaw amasung Moreda lairiba maitegi yum Chanipan hena maithaki amadi numit asimaktada Churchanpur districta macha lairabi maitai nupi amabu Kuki militant mangana gang rape tawkibani haidi irang asibu security force na matam chana laksinba ngamdaba amadi sugi mingda Kuki militant singbu athingba pidana maitaida leptana landa chatharakpadagi maramdam kanjanaba amadi khunja singbu kanjanaba naha singna khuta kulai paiduna khulngakbagi thabak tawduna lakibani pumnamak ase security force na midai community singbu ngak chenba ngamlaktabadagi thorakibani ikhang khangnarba wafamni cherol asina makha taraduna president rule gi makhada governor na Manipurda Mausagi punsida hanjil hangani haibagi thajaba pibadagi Arambai Tenggol na masana yana Khulai Singh authority da pikat kraba matung asida makhada na mitai community da amuk Kuki singna attack chatharaklabadi masigi tektak pumba government of India masung Prime Minister Narendra Modi na pugadabani hairi